ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯈꯠꯅꯒꯟꯕ ꯃꯇꯩ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯊꯣꯡꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯃꯃꯥ ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ?" "ꯊꯣꯡꯗ꯭ꯔꯤꯌꯦ, ꯊꯣꯡꯒꯦ ꯇꯧꯔꯤꯁꯤꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ?" "ꯂꯥꯝꯗꯦꯗ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ? ꯅꯪꯃꯁꯨ ꯍꯤꯟꯖꯥꯡ ꯍꯪꯉꯛꯄꯤꯗꯣ ꯍꯧꯔꯕꯣ?" "ꯏꯃꯥꯅ ꯁꯧꯒ꯭ꯔꯤꯗ ꯊꯣꯡꯉꯤ, ꯑꯗꯨꯗꯤ ꯆꯥꯅꯤꯡꯗꯦꯕ. ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗ ꯁꯧꯒ꯭ꯔꯤꯅ ꯈꯔ ꯍꯥꯎꯋꯦꯅ ꯇꯧꯕꯅꯤꯅꯦ." "ꯍꯥꯎꯅꯤ ꯌꯥꯝꯅ. ꯊꯥꯎ ꯉꯧꯁꯟꯕ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯆꯥꯕ ꯌꯥꯏꯗꯅ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯧꯒ꯭ꯔꯤ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯄꯥꯝꯗꯧꯕꯗꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦꯀꯣ." "ꯑꯗꯨꯅꯦꯕ. ꯑꯗꯣ ꯐꯤꯗꯣ ꯑꯝꯇ ꯁꯥꯕ ꯂꯣꯏꯁꯤꯜꯂꯨ ꯆꯠ. ꯍꯣꯔꯦꯟꯅꯦ ꯃꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯁꯤꯗ ꯅꯪꯅꯅꯦ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯔꯣ. ꯏꯃꯥꯅ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯒꯦ." ꯂꯥꯡꯂꯦꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯐꯤ ꯁꯥꯕ ꯊꯣꯛꯂꯛꯏ꯫ ꯃꯕꯣꯛ ꯊꯔꯣꯅ, "ꯏꯁꯨ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦꯕꯣ? ꯅꯈꯣꯏ ꯏꯃꯥꯗꯨꯕꯨ ꯆꯥꯛ ꯊꯣꯡꯍꯧꯔꯕ꯭ꯔꯣ?" "ꯊꯣꯡꯗꯨꯒꯤ ꯇꯧꯍꯧꯔꯕꯅꯦ ꯑꯕꯣ. ꯑꯕꯣꯛꯅ ꯍꯪꯒꯥꯝꯁꯦ ꯈꯔ ꯃꯟꯕꯅꯤ, ꯊꯣꯡꯅꯅꯕ ꯑꯝꯇ ꯄꯤꯁꯜꯂꯨꯒꯦ." "ꯍꯣꯏ ꯑꯕꯣ, ꯍꯪꯒꯥꯝ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯔ ꯆꯥꯅꯤꯡꯉꯤꯕ." "ꯅꯈꯣꯏ ꯏꯃꯥꯁꯤꯅꯅꯦ ꯁꯧꯒ꯭ꯔꯤꯗ ꯊꯣꯡꯕꯗ ꯑꯕꯣꯛ ꯆꯥꯅꯤꯡꯗꯦꯗ." "ꯑꯩꯁꯨꯅꯦ ꯑꯕꯣ, ꯆꯥꯅꯤꯡꯗꯦꯅ ꯍꯧꯖꯤꯛꯋꯥꯏꯗ ꯏꯃꯥꯗ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯝꯃꯤꯅꯤ." "ꯑꯕꯣꯛꯁꯦ ꯅꯃꯥꯗꯅꯦ ꯑꯝꯇ ꯄꯤꯁꯜꯂꯨꯈꯤꯒꯦꯀꯣ." "ꯑꯗꯣ ꯑꯕꯣ, ꯀꯩꯗꯧꯔꯒꯦ? ꯑꯕꯣꯛꯀꯤ ꯊꯕꯛ ꯀꯩꯀꯩ ꯇꯧꯗꯧ ꯂꯩꯔꯤꯒꯦ?" "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯒꯗꯕ ꯂꯩꯇꯦ." "ꯑꯗꯨꯗꯤ ꯑꯕꯣ, ꯑꯩ ꯐꯤ ꯁꯥꯒꯦꯕ. ꯂꯪꯆꯥꯛ ꯈꯤꯇ ꯆꯥꯛꯄꯤꯔꯛꯀꯦꯔꯥ?" "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯕꯣꯛ ꯆꯥꯛꯄꯤꯔꯛꯀꯦ." "ꯍꯣꯏ ꯑꯕꯣ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯏꯃꯨꯡꯗ ꯍꯪꯒꯥꯝ ꯑꯗꯨ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ, "ꯂꯥꯏꯖ! ꯂꯥꯏꯖ!" "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯒꯦꯅꯦ ꯅꯪꯕꯣ?" "ꯈꯪꯗ꯭ꯔꯤꯗ ꯏꯃꯥ, ꯀꯔꯤ ꯊꯣꯡꯁꯤꯒꯦꯅ ꯈꯜꯂꯝꯕꯅꯤ꯫ ꯁꯧꯒ꯭ꯔꯤꯁꯨ ꯅꯁꯨ ꯅꯨꯄꯤꯅ ꯆꯥꯅꯤꯡꯗꯦꯅ ꯍꯧꯖꯤꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ. ꯑꯩꯅꯗꯤ ꯈꯔꯁꯨ ꯆꯝꯕ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯤꯜꯂꯒꯦꯅ ꯇꯧꯕꯅꯤ." "ꯁꯧꯒ꯭ꯔꯤꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯆꯥꯅꯤꯡꯗꯦ. ꯁꯦꯁꯦ, ꯏꯃꯥꯅ ꯍꯪꯒꯥꯝ ꯃꯆꯥ ꯈꯔ ꯐꯣꯏꯔꯛꯄꯅꯤ, ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨ." "ꯐꯔꯦꯗ, ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏ ꯁꯔꯨꯛ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦ." "ꯊꯣꯡꯉꯣ ꯊꯣꯡꯉꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯂꯩꯔꯤꯕ꯭ꯔꯥ?" "ꯈꯔ ꯂꯩꯔꯤꯌꯦ ꯏꯃꯥ." "ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ." "ꯍꯣꯏ ꯏꯃꯥ." "ꯑꯗꯣ ꯁꯤꯕꯨ ꯃꯜꯂꯕꯣ?" "ꯃꯜꯂꯕꯅꯤ ꯃꯜꯂꯕꯅꯤ. ꯑꯗꯨꯒꯅꯦ ꯏꯃꯥꯅꯅꯦ ꯊꯣꯡꯒꯥꯗ ꯁꯦꯡꯅꯁꯨ ꯆꯥꯝꯃꯛꯑꯕꯅꯤ." "ꯍꯣꯏ ꯏꯃꯥ." "ꯑꯗꯣ ꯑꯗꯨ ꯊꯣꯡꯂꯒ ꯂꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯈꯤꯗꯣꯔꯤ?" "ꯏꯃꯥ, ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯒ ꯀꯥꯡꯍꯧꯔ ꯄꯥꯛꯅꯝꯂ ꯑꯃ ꯇꯧꯔꯒꯦ." "ꯑꯣ, ꯇꯧꯔꯣ ꯇꯧꯔꯣ ꯇꯧꯔꯣ." "ꯍꯣꯏ ꯏꯃꯥ." "ꯏꯃꯥꯁꯨꯅꯦ ꯂꯪꯆꯥꯛ ꯑꯃꯅꯤꯗ ꯆꯥꯛꯎꯈꯤꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯊꯔꯣꯗꯨ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯥꯡꯂꯦꯟꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯄꯤꯔꯤ, ꯃꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯊꯔꯣꯅ, "ꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯏꯃꯥ." "ꯂꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ? ꯂꯥꯞꯄꯅꯤꯅ ꯏꯃꯥꯅ ꯆꯠꯇꯨꯅ ꯌꯦꯡꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ." "ꯂꯧꯒꯤꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ." "ꯑꯗꯨꯗ ꯀꯩꯗꯧꯔꯕ?" "ꯑꯗꯨꯗ ꯂꯧꯗꯣ ꯄꯨꯡꯅꯩ ꯅꯩꯈꯥꯏꯔꯒ ꯂꯩꯔꯝꯃꯤ, ꯉꯥ ꯐꯥꯕꯒꯤ꯫ ꯂꯧ ꯈꯔꯗꯤ ꯇꯨꯗꯅ ꯂꯩꯍꯧꯔꯦ. ꯑꯩꯅ ꯐꯅꯌꯥꯝꯅꯗꯤ ꯁꯦꯝꯃꯝꯃꯕꯅꯤ." ꯊꯔꯣ ꯁꯥꯎꯅ, "ꯀꯔꯝꯕ ꯃꯍꯥꯄꯥꯄꯤꯅꯣꯅꯦ? ꯃꯤꯒꯤ ꯂꯧꯕꯨꯛꯇꯒꯤ ꯉꯥ ꯐꯥꯔꯤꯗꯨꯕꯣ? ꯂꯧ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯣ? ꯃꯤꯒꯤ ꯂꯧ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯁꯤꯅꯤ." "ꯑꯗꯨꯅꯤ ꯏꯃꯥ, ꯃꯈꯣꯏꯒꯤ ꯉꯥꯗꯨꯅ ꯍꯦꯟꯅ ꯂꯧꯗꯨꯗꯒꯤ ꯂꯨꯕꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏꯒꯤꯁꯤ." "ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯗꯨꯅ ꯃꯍꯩ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯂꯧ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯉꯥ ꯐꯥꯗꯣꯛꯄ ꯅꯠꯇꯦ꯫ ꯃꯊꯣꯡ ꯆꯥꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯃꯤꯒꯤ ꯂꯧꯕꯨꯛꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯔꯤꯕꯗꯣ꯫ ꯂꯧ ꯎꯗꯕ ꯂꯧꯕꯨꯛ ꯑꯣꯏꯔꯕꯗꯤ ꯐꯕ."
ꯑꯗꯨꯅꯤ ꯏꯃꯥ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯇꯥꯗꯕ ꯌꯥꯝꯅ ꯂꯩ ꯃꯤꯁꯛꯇꯣ ꯈꯪꯂꯕꯗꯤꯅꯦ ꯊꯤꯅ ꯆꯩꯒꯗꯕꯅꯤ ꯆꯩꯕꯗꯤ ꯊꯝꯈꯣꯗ ꯏꯃꯥ ꯐꯨꯒꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨꯅꯤꯅꯦ ꯁꯤꯗꯒꯤꯗꯤ ꯂꯧꯕꯨꯛꯇ ꯈꯔ ꯇꯣꯏꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯂꯧꯒꯁꯤ ꯁꯂꯥꯛ ꯁꯥꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯏꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯦꯗ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯆꯥꯛꯄꯨ ꯊꯣꯡꯈ꯭ꯔꯕꯣ ꯊꯣꯡꯍꯧꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ ꯀꯔꯤꯕꯨ ꯊꯣꯡꯉꯤꯖꯥꯠꯅꯣ ꯃꯥꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯟꯕꯤꯗꯣ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯔꯣꯏꯌꯦ ꯄꯥꯕ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯒꯅꯤ ꯐꯔꯦꯗ ꯁꯧꯒ꯭ꯔꯤ ꯆꯥꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯕꯅꯦ ꯑꯩ ꯋꯥꯗꯣ ꯍꯥꯏꯅ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯔꯣꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯃꯥ ꯈꯛꯇꯅꯤꯅꯦ ꯁꯧꯒ꯭ꯔꯤ ꯆꯥꯕ ꯍꯩꯅꯔꯝꯂꯤꯕꯁꯦ ꯑꯇꯩꯗꯤ ꯑꯃꯠꯇ ꯍꯩꯅꯔꯝꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯃꯕꯣꯛꯀꯤ ꯋꯥꯗꯨꯗ ꯂꯥꯏꯖꯗꯨ ꯅꯣꯛꯏ ꯁꯣꯝꯗ ꯊꯧꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖꯥ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯣꯏ ꯇꯥꯃꯣ ꯍꯟꯕꯤꯔꯛꯑꯦꯗꯅ ꯂꯣꯏꯗꯧꯔꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯑꯩꯁꯨ ꯍꯣꯏ ꯑꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯣ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯂꯥꯏꯖ ꯏꯁꯤꯡ ꯀꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯧꯕꯗ ꯄꯤꯒꯦ ꯇꯧꯕꯗ ꯏꯁꯤꯡ ꯌꯥꯎꯕ ꯈꯨꯖꯥꯏꯗꯨ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯇꯥꯊꯣꯛꯈꯤꯔꯝꯃꯤ ꯏꯁꯤꯡꯗꯨ ꯂꯩꯃꯥꯏꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ ꯊꯧꯕꯅ ꯁꯥꯎꯅ ꯂꯣꯏꯅ ꯍꯩꯗꯣꯛꯑꯦꯕꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯐꯖꯅ ꯇꯧꯗꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯑꯣꯏꯒꯗ꯭ꯔꯕ ꯑꯗꯨꯕꯨꯕ ꯑꯩꯅ ꯊꯧꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯁꯣꯏꯕꯗꯒꯤ ꯇꯥꯊꯣꯛꯈꯤꯕꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯗꯧꯅ ꯍꯩꯃꯥ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯗ꯭ꯔꯕꯁꯨ ꯅꯪꯅ ꯇꯧꯕ ꯊꯕꯛꯅꯤ ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯇꯧꯗꯕ ꯊꯔꯦꯛꯅꯔꯒ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯐꯖꯅ ꯇꯧꯔꯒꯕꯨ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯕ ꯍꯦꯛꯇ ꯉꯥꯡꯉꯛꯅꯕ ꯆꯩꯔꯛꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯍꯥꯏꯕꯕꯣ ꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯒꯗꯣꯔꯤꯒꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯑꯩꯅ ꯍꯦꯛꯇ ꯁꯣꯏꯔꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯁꯣꯏꯔꯤꯁꯤꯗ ꯐꯖꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯍꯥꯟꯅ ꯉꯥꯡꯗꯣꯏꯒꯤ ꯆꯩꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯅꯗꯕ ꯌꯦꯛꯅꯕꯒꯤ ꯃꯤꯗꯧꯅ ꯑꯩꯅ ꯈꯤꯇꯪ ꯁꯣꯏꯕꯗꯤ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨ ꯉꯁꯤꯅꯦ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯖꯔꯛꯆꯅꯤ ꯅꯪ ꯂꯥꯏꯖꯁꯨ ꯍꯟꯗꯦ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯏꯁꯤꯡ ꯁꯥꯅ ꯁꯥꯕꯒ ꯑꯗꯨꯗꯤ ꯁꯣꯏꯕ ꯇꯥꯕ ꯏꯁꯤꯡꯁꯤ ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯇꯥꯃꯣꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯏ ꯅꯪ ꯃꯗꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯕ ꯅꯥꯏꯒꯗ꯭ꯔꯣ ꯃꯈꯣꯏ ꯇꯥꯃꯣ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯅꯤꯁꯦ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯆꯥꯛꯈꯨꯝꯁꯤꯗ ꯂꯩꯔꯒ ꯌꯦꯠꯅꯅꯕ ꯇꯧꯕꯤꯔꯛꯑꯅꯨ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯃꯈꯣꯏ ꯇꯥꯃꯣꯅ ꯂꯣꯏꯁꯤꯟꯕꯤꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯣꯏꯁꯤꯟꯗ꯭ꯔꯒꯅꯅꯦ ꯆꯥꯛ ꯊꯣꯡꯕ ꯇꯞꯄꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯃꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯁꯛ ꯈꯪꯖꯗꯦꯅꯦ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯩꯁꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯦ ꯃꯆꯤꯟ ꯑꯁꯦ ꯎꯡꯈꯠꯂꯒ ꯑꯆꯨꯝꯕ ꯁꯥꯗꯣꯏꯒꯤ ꯍꯣꯠꯅꯕ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯁꯦ ꯍꯣ ꯑꯗꯣ ꯑꯩꯅ ꯁꯣꯏꯅꯤꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯁꯣꯏꯒꯦ ꯌꯥꯎꯅ ꯁꯣꯏꯍꯜꯂꯕꯗꯤ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦꯗꯣ ꯍꯥꯏꯅꯤ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯁꯤꯡꯒ ꯂꯣꯏ ꯃꯨꯠꯂꯦ ꯇꯧꯔꯤꯁꯦ ꯃꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤꯁꯤꯕꯨ ꯁꯤꯕꯨ ꯑꯩꯅ ꯀꯟꯒꯦꯅ ꯀꯟꯕ꯭ꯔꯣ ꯇꯣ ꯍꯥꯏꯔꯨꯔꯒ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤ ꯃꯆꯤꯟ ꯑꯁꯨꯛ ꯀꯟꯕꯤꯁꯦ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ ꯂꯧꯔꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯩꯅꯦ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯣ ꯍꯩꯅꯗ꯭ꯔꯒ ꯐꯔꯦ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯣ ꯊꯤꯒꯦꯗꯍꯦ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯨꯅꯦ ꯃꯈꯣꯏ ꯇꯥꯃꯣꯒ ꯂꯩꯕꯁꯦ ꯃꯥꯏ ꯌꯥꯝ ꯆꯥꯟꯅꯗꯦ ꯈꯪꯕ꯭ꯔꯥ ꯑꯣ ꯏꯕꯦꯝꯃ ꯑꯩꯁꯨ ꯅꯪꯒ ꯃꯥꯏ ꯌꯥꯝ ꯆꯥꯟꯅꯗꯦ ꯈꯪꯉꯕ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯗꯕꯤꯁꯤꯗꯤ ꯃꯄꯥꯟꯗ ꯊꯥꯔꯣꯅ ꯑꯁ ꯍꯧꯈ꯭ꯔꯦꯅꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯠꯅꯅꯤꯕ ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯁꯤꯗꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯕꯣ ꯑꯩꯁꯨ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯕꯣ ꯀꯣꯛꯀ ꯉꯥꯎꯏ ꯈꯨꯝꯂꯨꯔꯕꯁꯨꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯕꯣ ꯈꯤꯇꯪ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯈꯠꯅꯕꯅꯤꯕ ꯑꯗꯨꯅꯤꯅꯦ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯈꯠꯅꯗ꯭ꯔꯕꯁꯨ ꯌꯥꯕ ꯃꯔꯝꯗꯨꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯅꯔꯒ ꯈꯠꯅꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯄꯨꯊꯣꯔꯛꯇꯨꯅ ꯈꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯥꯕ ꯇꯥꯗꯕ ꯃꯈꯣꯏꯗꯅꯦ ꯏꯀꯥꯏꯕ ꯀꯔꯤ ꯀꯔꯥ ꯀꯔꯤꯝꯇ ꯆꯪꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯑꯕꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯦ
ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯋꯥꯈꯜ ꯇꯥꯔꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯗꯦ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯏꯁ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯤꯟ ꯑꯁꯤꯗꯤꯅꯦ ꯄꯥꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯅꯣ ꯑꯃꯨꯛ ꯈꯠꯅꯔꯛꯏꯁꯤꯅ ꯑꯕꯣꯛꯁꯨ ꯈꯪꯗꯦꯗ ꯏꯁꯤꯡ ꯍꯩꯗꯣꯛꯄꯗꯤ ꯌꯥꯝꯅ ꯄꯜꯂꯤ ꯑꯗꯣ ꯑꯕꯣꯛ ꯈꯥꯝꯃꯨꯁꯤꯔꯥ ꯈꯥꯝꯃꯨꯅꯨ ꯈꯥꯝꯃꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯦꯗ ꯑꯕꯣꯛ ꯑꯗꯨꯝ ꯑꯕꯣꯛꯁꯨꯅꯦ ꯇꯥꯅꯤꯡꯕ ꯅꯠꯇꯦ ꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯈꯥꯝꯃꯨ ꯍꯣꯏ ꯑꯕꯣꯛ ꯃꯅꯨꯡꯗꯅ ꯑꯗꯨꯃꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯕ ꯂꯦꯞꯂꯝꯗꯦ ꯑꯃꯗꯒꯤ ꯑꯃ ꯑꯗꯨꯃꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯃꯄꯥꯟꯗ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯤꯅꯦꯅꯅꯦ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯅꯥꯎ ꯆꯥꯎꯔꯤ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯐꯨꯔꯛꯑꯕꯗꯤꯅꯦ ꯑꯣꯛ ꯈꯨꯡꯉꯩ ꯀꯞꯄꯒ ꯂꯩꯅꯤ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯁꯤꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯟꯗꯕ ꯃꯈꯩ ꯃꯆꯤꯟ ꯑꯁꯤ ꯍꯥꯟꯅ ꯍꯨꯝꯒꯗꯒꯤ ꯇꯧꯔꯒ ꯂꯩꯅꯦꯕ ꯃꯆꯤꯟꯁꯦ ꯍꯦꯛ ꯊꯨꯒꯥꯏꯕ ꯃꯗꯨꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤ ꯅꯪ ꯄꯥꯕꯁꯤ ꯏꯁꯧ ꯂꯥꯡꯊꯣꯔꯛꯑꯦ ꯏꯁꯧ ꯂꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯁꯨꯗꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯏꯁꯧ ꯂꯥꯡꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯔꯣꯏꯗꯕꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯑꯣꯏꯗꯣꯏꯅꯦꯕꯣ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯃꯔꯝ ꯃꯣꯛꯏ ꯊꯔꯣ ꯏꯁꯧ ꯂꯥꯡꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯨꯡꯉꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯅꯣ ꯇꯧꯔꯤꯗꯨꯅ ꯊꯧꯕꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯏꯔꯨꯖꯔꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯕꯦꯃꯥ ꯏꯕꯨꯡꯉꯣꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯏꯔꯨꯖꯕ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤꯔꯣ ꯏꯃꯥ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯤ ꯏꯕꯨꯡꯉꯣꯗꯨꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯈꯪꯈꯤꯗꯕ꯭ꯔꯣ ꯏꯃꯥ ꯃꯥꯗꯤ ꯆꯥꯅꯤꯡꯉ ꯆꯥꯖꯅꯤ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯤ ꯑꯩꯈꯣꯏ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯊꯔꯣꯅ ꯀꯔꯤꯅꯤꯒꯤ ꯃꯈꯣꯏꯒꯤꯁꯤꯗꯤ ꯑꯕ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯥꯅꯤ ꯆꯥꯍꯧꯔꯁꯤ ꯑꯗꯨꯅꯤ ꯑꯕꯣ ꯂꯥꯛꯑꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯃꯥ ꯂꯥꯏꯖꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯄꯦꯔꯨꯛ ꯃꯟꯗꯨꯅ ꯂꯩ ꯄꯦꯔꯨꯛꯅꯤꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯏꯅꯥꯟ ꯅꯥꯟꯗꯦ ꯑꯗꯨꯅꯅꯦ ꯃꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛꯅ ꯍꯦꯛꯎꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯃꯥꯅꯤ ꯅꯕꯣꯛ ꯑꯁꯤꯅꯅꯦ ꯃꯤꯠ ꯁꯦꯡꯅ ꯎꯗꯕꯅꯤꯅ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯑꯗꯣ ꯏꯃꯥ ꯌꯣꯟꯗꯣꯏꯔꯣ ꯆꯥꯗꯣꯏꯔꯣ ꯑꯗꯨꯗꯣ ꯈꯤꯇꯁꯤꯗ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯥꯡꯁꯨ ꯁꯨꯔꯒ ꯍꯥꯎꯅ ꯆꯥꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯏꯃꯥꯅ ꯁꯨꯕꯗꯣ ꯄꯦꯔꯨꯛ ꯆꯥꯕꯁꯦ ꯌꯥꯝ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯈꯪꯉꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯅꯪ ꯄꯥꯕꯅꯁꯨꯅꯦ ꯌꯥꯝꯅ ꯄꯥꯝꯕ ꯄꯦꯔꯨꯛꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯍꯥꯎꯅ ꯁꯨꯕꯤꯒꯦ ꯇꯧꯕꯅꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯈꯠꯅꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯃꯨꯛꯁꯨ ꯈꯠꯅꯒꯅꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅꯒꯅꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯁꯤꯅꯒꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯧꯅꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤ ꯈꯠꯅꯕꯗꯣ ꯍꯩ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯪꯒꯤ ꯄꯥꯕꯕꯨ ꯏꯃꯥꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤ ꯄꯥꯕꯒ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯃꯥꯁꯨ ꯈꯪꯉꯤ ꯄꯣꯠꯅꯤꯗ ꯑꯗꯣ ꯏꯃꯥ ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯏꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯍꯩ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯤ ꯈꯪꯗꯦ ꯅꯨꯄꯤꯕꯨ ꯄꯨꯡꯊꯤꯗ ꯊꯤꯕ ꯌꯥꯕꯗꯧꯅꯤ ꯄꯥꯈꯪꯁꯨ ꯅꯠꯇꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯏꯃꯥꯅ ꯄꯥꯕꯗ ꯍꯦꯛ ꯍꯥꯏꯕꯗோ ꯑꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤꯅꯦ ꯈꯠꯅꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯄꯥ ꯑꯁꯤꯅ ꯑꯇꯣꯝꯕꯤ ꯊꯤꯔꯛꯑꯒ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯉꯝꯃꯣꯏꯗ ꯑꯗꯨꯅꯤ ꯊꯤꯔꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯏꯃꯥ ꯊꯤꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤꯅꯦ ꯏꯃꯥꯒꯤ ꯈꯨꯠꯇ ꯅꯪ ꯄꯥꯕꯁꯦ ꯑꯗꯨꯝ ꯁꯤꯔꯦꯗꯅ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯗ ꯅꯣꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯏ ꯂꯥꯏꯖꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣꯀꯣ ꯅꯄꯥ ꯍꯜꯂꯛꯏ ꯊꯧꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ
ꯂꯥꯡꯂꯦꯟ ꯅꯪꯒꯤꯗꯨꯕꯨ ꯂꯣꯏꯗꯧꯔꯕ꯭ꯔꯣ? ꯂꯣꯏꯗꯣꯔꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯄꯥꯕꯒꯤ ꯑꯃ ꯑꯅꯤꯗ ꯌꯥꯎꯍꯧꯒꯦꯔ ꯁꯤꯅꯤ. ꯄꯥꯕ ꯌꯥꯎꯒꯦ ꯌꯥꯏꯌꯦ. ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯒꯦꯀꯣ. ꯍꯣꯏ ꯄꯥꯕ. ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯅ. ꯑꯩꯅ ꯂꯣꯏꯅ ꯁꯨꯔꯒ ꯊꯝꯈ꯭ꯔꯕꯅꯤ. ꯁꯨꯅꯤꯡꯉꯥꯏꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯃꯣꯏ. ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯍꯟꯅꯤꯡꯉꯤꯁꯤꯕꯣ? ꯊꯧꯕꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ. ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ, 2 ꯈꯛꯇꯅꯤ. ꯍꯣꯏ ꯄꯥꯕ. ꯂꯥꯏꯖ ꯁꯪꯒꯣꯏꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯕꯅꯤ. ꯄꯥꯕ ꯏꯃꯥꯅ ꯁꯨꯔꯦ ꯍꯥꯏꯁꯤꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯁꯨꯔꯣꯅꯦ. ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ? ꯉꯔꯥꯡꯗ ꯑꯩꯅ ꯁꯨꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯣ ꯑꯗꯣ ꯁꯦꯡꯗ꯭ꯔꯦ. ꯑꯗꯨꯒꯤꯅꯦ ꯅꯆꯥꯅꯨꯄꯤꯗ ꯁꯦꯡꯅ ꯑꯝꯇ ꯁꯨꯍꯟꯒꯦꯅ ꯇꯧꯕꯅꯤ. ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯃꯣꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ? ꯐꯤꯁꯤ ꯁꯦꯡꯗꯦꯅꯦꯍꯦ. ꯅꯆꯥꯅꯨꯄꯤꯗ ꯁꯨꯍꯟꯕꯕꯨ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯅꯕꯨꯛꯇꯣ ꯈꯔ ꯐꯅ ꯈꯟꯕ ꯇꯝꯃꯨꯀꯣ. ꯄꯨꯛ ꯐꯠꯇꯕ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯃꯈꯣꯏ ꯇꯥꯃꯣꯒꯤꯗꯣ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯈꯪꯉꯕ? ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯑꯁ ꯌꯥꯔꯦꯕ ꯇꯣꯛꯑꯣꯕ. ꯑꯁꯨꯛ ꯁꯦꯡꯅ ꯁꯨꯔꯤꯕ ꯐꯤꯁꯤꯕꯨ ꯁꯦꯡꯗꯦ ꯍꯥꯏꯁꯤ ꯀꯩꯅꯣꯕ ꯍꯥ? ꯁꯦꯡꯅ ꯁꯨꯔꯒꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯅ ꯄꯤꯈꯤꯗ꯭ꯔꯣ ꯑꯃꯨꯛ? ꯑꯣ ꯑꯗꯨꯅꯦ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯁꯦ. ꯍꯩ ꯂꯥꯏꯖꯥ, ꯅꯁꯥꯅ ꯐꯤ ꯁꯦꯡꯅ ꯁꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯇꯥꯍꯜꯂꯛꯀꯅꯨꯀꯣ. ꯍꯩꯃꯥ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯐꯤꯁꯦ ꯑꯩꯅꯗ ꯁꯨꯔꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯣ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯇꯧꯅꯈꯤꯕ꯭ꯔꯥꯕ? ꯉꯁꯤ ꯇꯧꯔꯤꯕꯁꯤꯅꯗꯤ ꯈꯠꯅꯕ ꯍꯧꯕꯅꯦ. ꯍꯩ ꯂꯥꯏꯖꯥ, ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯤꯠꯁꯟꯒꯦꯅ ꯇꯧꯕꯗꯅꯦ ꯁꯦꯡꯉꯝꯗꯕ ꯀꯣ. ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯐꯤ ꯁꯨꯕ ꯍꯩꯇꯕ ꯇꯥꯍꯟꯕꯒꯤ ꯋꯥꯅꯦꯕ. ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ, ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ. ꯅꯪꯅ ꯁꯦꯡꯅ ꯁꯨꯔꯝꯃꯒꯕꯨ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯅꯈꯤꯒꯗ꯭ꯔꯣ? ꯅꯪꯅ ꯁꯦꯡꯅ ꯁꯨꯗꯕꯒꯤ ꯋꯥ ꯍꯥꯏꯕꯅꯤ. ꯅꯆꯤꯟꯗꯨꯗꯅꯦ ꯏꯁꯧ ꯂꯥꯡꯕ ꯈꯛꯇ ꯈꯪꯕ. ꯊꯕꯛ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯐꯖꯅ ꯃꯆꯨ ꯇꯥꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ. ꯍꯣ ꯃꯤꯅ ꯌꯥꯝꯅꯅꯦ ꯉꯥꯡꯅꯤꯡꯂꯕꯗꯤꯅꯦ, ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯕꯗꯤꯅꯦ, ꯊꯕꯛꯇꯣ ꯐꯅ ꯐꯖꯅ ꯇꯧꯔꯕꯁꯨꯅꯦ ꯑꯗꯨꯝ ꯑꯁꯣꯏꯕ ꯊꯤꯔꯛꯀꯅꯤ. ꯍꯩ, ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯅꯤꯅꯦ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯤꯕꯁꯦ. ꯑꯩꯒꯤ ꯃꯑꯣꯡꯅ ꯀꯩꯗꯧꯔꯒꯦ? ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ, ꯑꯩꯅ ꯏꯁꯥꯁꯤꯅ ꯀꯔꯤ ꯁꯣꯏꯔꯨꯔꯒꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯗꯨꯅ ꯈꯪꯖꯗꯦꯅꯦ. ꯈꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯡꯖꯤꯟꯕ, ꯌꯥꯝ ꯐꯠꯇꯕ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯅꯤꯅꯦ ꯅꯪꯅ ꯇꯥꯍꯜꯂꯤꯁꯦ. ꯍꯩꯃꯥ, ꯌꯦꯡꯕꯨ ꯌꯦꯡꯁꯤꯟꯗ꯭ꯔꯣ? ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯗꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯧꯖꯤꯛꯇ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯗꯨꯅ ꯂꯣꯏꯔꯦ. ꯈꯠꯅꯔꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ. ꯅꯪꯅꯦ ꯅꯆꯤꯟꯕꯥꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯄꯗ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤꯁꯦ. ꯍꯧꯖꯤꯛꯇꯤ ꯊꯥꯖꯟꯅꯤꯡꯉꯅꯤꯌꯦ, ꯐꯨꯅꯤꯡꯉꯅꯤꯌꯦ, ꯄꯥꯝꯃꯛꯇ꯭ꯔꯕꯅꯤꯅ. ꯑꯣ, ꯍꯥꯏꯔꯨꯔꯒ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯕ. ꯍꯣꯏ ꯄꯥꯝꯃꯛꯇ꯭ꯔꯦ. ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦ ꯈꯪꯉꯕ? ꯀꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯒꯅꯤ ꯍꯥꯏꯕꯒꯦ? ꯍꯧꯖꯤꯛꯇꯤ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯏꯔꯕꯅꯤꯅ. ꯃꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯏꯔꯕꯗꯤꯅꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯣ ꯌꯦꯡꯅꯤꯡꯗꯕ ꯇꯥꯕ. ꯍꯣꯏ ꯌꯦꯡꯅꯤꯡꯗꯤꯌꯦ. ꯄꯨꯁꯤꯜꯂꯛꯑꯣ ꯅꯨꯄꯤꯗꯣ ꯈꯪꯉꯕ? ꯇꯨꯃꯤꯟꯅ ꯀꯣꯏꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ. ꯑꯗꯨꯒꯅꯦ ꯐꯤꯒꯁꯦ ꯑꯇꯣꯝꯕꯤꯗꯨꯗ ꯁꯦꯡꯅ ꯁꯨꯍꯜꯂꯨ. ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒ ꯂꯩꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯆꯠꯈꯤꯅꯤꯕ ꯈꯪꯅꯤꯗꯅ. ꯐꯖꯅ ꯍꯧꯔꯤꯅꯤ ꯈꯠꯅꯕꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯍꯧꯔꯤꯕꯁꯤꯕꯨ ꯑꯩꯅꯔꯣ ꯃꯈꯣꯏ ꯇꯥꯃꯣꯅꯔꯣ? ꯑꯩꯅ ꯈꯨꯠ ꯌꯥꯎꯕꯤꯗꯕꯁꯤꯗꯀꯣ ꯅꯪ. ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯊꯔꯣꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥ ꯃꯃꯧꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯕꯁꯤꯕꯣ? ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯍꯣꯡꯒꯥꯜ ꯐꯥꯎꯕ ꯏꯍꯧ ꯍꯧꯅ ꯇꯥꯏꯅꯦ. ꯀꯔꯤꯃꯨꯛ ꯍꯥꯏꯅꯗꯅ ꯈꯠꯅꯔꯤꯕꯅꯣꯕ? ꯈꯠꯁꯨ ꯈꯠꯅꯈ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯁꯦ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯨꯔ ꯐꯒꯗꯕꯅꯤ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯠꯅꯕ ꯌꯥꯝ ꯍꯧꯏ. ꯏꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯈꯠꯅꯕ ꯍꯧꯕ ꯇꯥꯍꯜꯂꯛꯀꯅꯨ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ. ꯃꯁꯤ ꯃꯆꯤꯟꯁꯦ ꯇꯥꯟꯅꯔꯒ ꯐꯨꯔꯨꯒꯤꯗ ꯑꯩ. ꯊꯧꯕꯁꯨ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯊꯔꯣ ꯃꯄꯥꯟꯗꯒꯤ ꯂꯥꯎꯗꯨꯅ. ꯍꯩ, ꯅꯈꯣꯏꯕꯨ ꯇꯧꯅꯒꯅꯨꯅꯦ. ꯑꯃꯅ ꯈꯔ ꯍꯜꯂꯨꯅꯦ ꯅꯣꯏꯕꯣ. ꯑꯕꯣ ꯈꯥꯝꯃꯨꯅꯨꯗ. ꯍꯣꯏꯅꯦ, ꯑꯅꯤꯁꯦ ꯈꯥꯝꯃꯕꯁꯨ ꯌꯥꯗꯕꯅꯤꯅꯤ. ꯃꯈꯥ ꯍꯦꯛꯇ ꯁꯝꯊꯔꯛꯄꯅꯤ. ꯑꯗꯨꯅꯦ ꯑꯕꯣ, ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ. ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯠꯅꯔꯝꯂꯤꯕꯁꯦ? ꯑꯗꯨꯕꯨꯔꯣ ꯑꯕꯣ, ꯉꯔꯥꯡ ꯏꯃꯥꯅ ꯄꯥꯕꯒꯤ ꯐꯤ ꯁꯨꯕꯗ ꯐꯨꯔꯤꯠ 2 ꯁꯦꯡꯗꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯁꯨꯅꯅꯕ ꯄꯤꯔꯛꯄ. ꯑꯗꯒꯤ ꯑꯗꯨꯝ ꯃꯔꯩ ꯍꯧꯈ꯭ꯔꯦ. ꯀꯩꯁꯨ ꯂꯩꯕ ꯃꯔꯝ ꯅꯠꯇꯦꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯁꯦ. ꯑꯗꯨꯅꯦ ꯑꯕꯣ, ꯑꯩꯅ ꯈꯠꯅꯒꯅꯨ ꯍꯥꯏꯕꯒ ꯇꯥꯕ ꯅꯠꯇꯦ.
ꯑꯁꯤꯅꯅꯦ ꯍꯣꯔꯦꯟ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯂꯩꯗꯣꯏꯅꯤ ꯉꯁꯤꯒꯤꯗꯤꯅꯦ ꯑꯗꯨꯝ ꯄꯩꯅꯔꯒ ꯂꯩꯔꯅꯤ ꯅꯠꯇꯦ ꯅꯪ ꯄꯥꯕꯒꯤ ꯐꯨꯔꯤꯠꯇꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯒꯦꯅꯦ ꯌꯥꯝ ꯀꯟꯅ ꯁꯦꯡꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯕꯣ ꯅꯪ ꯄꯥꯕꯁꯤꯁꯨꯅꯦ ꯈꯖꯤꯛꯇꯪ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅꯦ ꯁꯤꯃꯁꯨ ꯍꯣꯏ ꯑꯗꯨꯅꯦ ꯑꯕꯣ ꯂꯣꯏꯁꯜꯂꯣ ꯅꯪꯒꯤ ꯁꯨꯔꯤꯕꯗꯨꯁꯨ ꯍꯣꯏ ꯑꯕꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣꯒ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯗꯣ ꯃꯥꯡꯒꯣꯜꯗ ꯍꯩ ꯆꯥꯗꯨꯅ ꯂꯩ ꯂꯥꯡꯂꯦꯟꯅ ꯑꯕꯣ ꯍꯩꯁꯦ ꯌꯥꯝ ꯍꯥꯎꯏꯀꯣ ꯌꯥꯝ ꯍꯥꯎꯏ ꯑꯗꯣ ꯌꯥꯝꯅ ꯆꯥꯁꯤꯟꯕꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯕꯁꯤꯗ ꯍꯦꯛꯇ ꯅꯥꯗꯣꯏꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯅꯃꯥꯗꯨꯕꯨ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯑꯕꯣꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯩꯊꯦꯜꯗ ꯊꯣꯛꯎꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯄꯥꯕꯁꯨ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯑꯕꯣꯛ ꯅꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯑꯗꯨꯅ ꯂꯪ ꯑꯋꯥꯠꯄ ꯂꯧꯒꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯐꯦꯠ ꯄꯜꯂꯝꯃꯦ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ ꯍꯣꯏ ꯑꯕꯣꯛ ꯃꯤꯠ ꯅꯥꯒ ꯁꯤꯡꯉꯤꯅꯦ ꯇꯧꯔꯤꯁꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯕꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯒꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥꯗ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯁꯤ ꯀꯔꯤꯒꯨꯝꯕ ꯅꯄꯥꯅ ꯉꯥ ꯂꯩꯔꯛꯂꯕꯗꯤ ꯍꯣꯔꯦꯟꯗꯤ ꯉꯥꯗꯣ ꯑꯕꯣꯛ ꯑꯣꯏꯅ ꯊꯣꯡꯒꯦ ꯍꯣꯏ ꯑꯕꯣꯛ ꯑꯕꯣꯛꯅ ꯊꯣꯡꯕꯗ ꯆꯥꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯑꯗꯣ ꯅꯄꯥꯗꯨꯕꯨ ꯂꯩꯕꯨ ꯂꯩꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯂꯩꯔꯛꯀꯅꯤ ꯑꯕꯣꯛ ꯄꯥꯕꯗꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯁꯤ ꯅꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ ꯍꯣꯏ ꯑꯕꯣꯛ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯏꯖꯒ ꯊꯧꯕꯒꯗꯣ ꯈꯠꯅ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣꯅ ꯅꯃꯥꯒ ꯅꯄꯥꯒ ꯅꯠꯇ꯭ꯔꯣ ꯆꯪꯉꯛꯏꯁꯤꯕꯣ ꯂꯥꯡꯂꯦꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯥꯅꯦ ꯑꯕꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯅꯤꯁꯤꯕꯨ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯤꯕ ꯖꯥꯠꯂꯅꯦ ꯑꯣꯏꯔꯝꯅꯤ ꯑꯕꯣꯛ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯈꯠꯅ ꯆꯪꯉꯛꯏꯅꯤ ꯑꯁ ꯀꯩꯗꯧꯅꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯂꯝꯕꯤꯗꯒ ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯅꯤ ꯑꯕꯣꯛꯇꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯑꯩꯁꯨꯅꯦ ꯑꯕꯣꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯈꯠꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯣ ꯈꯪꯗꯦ ꯑꯣ ꯈꯪꯗꯦ ꯑꯕꯣꯛꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯣꯛꯀ ꯉꯥꯎꯏ ꯃꯈꯣꯏ ꯑꯅꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯗꯅ ꯀꯔꯤ ꯃꯇꯩ ꯃꯅꯥꯎꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇꯅꯦ ꯏꯪꯅ ꯂꯦꯝꯅ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯕ ꯃꯁꯤꯅꯅꯦ ꯍꯦꯛꯇ ꯀꯧꯅ ꯌꯥꯗꯈꯩ ꯈꯠꯅꯔꯣ ꯍꯥꯏꯕꯗꯨꯁꯨ ꯀꯧꯅꯔꯅꯨ ꯍꯥꯏꯕꯗꯨꯁꯨ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯅꯨꯡꯁꯤꯅꯈꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯈꯩ ꯂꯥꯎꯅꯈꯤꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯈꯠꯅꯈꯤꯅꯤ ꯅꯨꯄꯤ ꯃꯥꯁꯨ ꯈꯔ ꯍꯟꯕ꯭ꯔꯥ ꯍꯜꯂꯣꯏ ꯅꯨꯄꯥ ꯃꯥꯅ ꯍꯟꯕ꯭ꯔꯥꯁꯨ ꯍꯜꯂꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯔꯩ ꯌꯦꯠꯄꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯅꯅꯦ ꯇꯞꯊꯅꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯈꯤꯇꯪꯒꯤꯁꯨꯅꯦ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯈꯠꯅꯕ ꯀꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯁꯦ ꯑꯗꯣꯕ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯈꯠꯅꯕ꯭ꯔꯥ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯉꯩ ꯊꯥ 1-2 ꯃꯉꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯈꯟ ꯈꯠꯅꯗꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯧꯔꯦꯗ ꯈꯠꯅꯔꯒ ꯄꯣꯛꯄ ꯃꯆꯥꯅꯤꯅꯦ ꯑꯩꯁꯦ ꯃꯥꯅꯤ ꯅꯪ ꯄꯣꯛꯄ ꯅꯪꯅ ꯊꯥ ꯂꯦꯞꯄꯗꯒꯅꯦ ꯃꯔꯩ ꯌꯦꯠꯅꯈ꯭ꯔꯕ ꯖꯥꯠ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯅ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯤ ꯆꯍꯤ ꯀꯌꯥꯅꯣ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯑꯗꯨꯅꯅꯦ ꯇꯥꯃꯣꯒꯤ ꯃꯒꯨꯟꯁꯦ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯍꯩ ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯐꯅ ꯈꯟꯕ ꯇꯝꯃꯨꯅꯦ ꯑꯣ ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯦ ꯄꯨꯛꯆꯦꯜ ꯄꯤꯛꯏꯁꯤꯅꯤꯅꯦ ꯃꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯕꯨꯛ ꯐꯠꯇꯅ ꯈꯜꯂꯛꯑꯗꯤ ꯂꯥꯏꯖ ꯀꯞꯇꯨꯅ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯈꯪꯉꯕ ꯀꯨꯏꯔꯕꯖꯥꯠꯅꯤ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯨꯒꯤ ꯅꯪ ꯀꯞꯄꯤꯗꯣ ꯐꯨꯗ꯭ꯔꯗꯤ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯀꯞꯅꯤꯡꯗꯅ ꯀꯞꯄꯤꯕ ꯑꯩꯒꯤꯁꯤ ꯈꯪꯉꯕ ꯀꯞꯅꯤꯡꯗꯅ ꯅꯪꯅ ꯀꯞꯄꯒ ꯌꯦꯡꯅꯤꯡꯅꯤꯅ ꯈꯜꯂꯤꯔꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯣ ꯌꯦꯡꯅꯤꯡꯉꯔꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯀꯞꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯞꯄ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯑꯔꯣꯏꯌꯦ ꯈꯪꯉꯦ ꯑꯩꯁꯨ ꯃꯔꯝ ꯆꯥꯗꯦ ꯅꯪꯅ ꯀꯞꯄꯤꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗꯕ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯦ ꯍꯥꯏꯁꯤꯅꯤ ꯌꯥꯗꯦꯕ ꯃꯑꯣꯡꯗ ꯃꯇꯧꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯣ ꯆꯨꯝꯃꯦꯗꯅ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯈꯪꯉꯝꯃꯣꯏꯗꯕꯅꯤ ꯏꯁꯣꯔꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯈꯪꯉꯣꯅ ꯏꯟꯁꯤꯜꯂꯛꯄ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ
Kayam kuina oida pada batawraga hingba yadoino. Masi kayadano yunguni. Huran ba farisi phawbada aingonda onkhatuna ngang. Achumba saba leptene. Aingonda yam haibadaine. Nasana nasagi asoiba khangjade kaina. Nasamang nga si tawrisi khangbra ba. Nakoy anibu amta ngaiko ne. Tapna hainaw ne kanman khrene hainaribado. Ima, ayam sauningi na chano pase. Ima, baba, kaidonarage. Napase, ngasidagi ne ayga loinarabani. Ngaiko. Nakoy anibu kaidonaribano. Khanabagi maramdo aikhoida sengna hairo. Nakoy anigi thokpa pangangda ngangnaraga leibasibu karino. Ima ama ichaw sawna le. Kaino hai. Nakoy anina hainaribase ima da sengna hai. Ima, maram kaisu leiba nate mana sawrisi. Karigi maram leitaba. Maram leitani hekta sawba yabro. Ima wibema nangamda tapthausi. Tharo machano pada onsinduna. Ibungo, karino nangna kari tawrubagino sengna hai. Ima, kaino khangde mana pangsawda saw. Kaithel-dagi ichalangne na nga leiro o haibaduda nga leiba changuban. Aduda aine hek nga leiba imanasu nga yamna hawi haiba. Ngayon bimaw na hado. Ruonduna leiramba. Aduda aina changaga leiruban. Nahamuk aina nga leiba matamdasu. Nupiduda paisa leihauban. Handingay leiti haiduna positi haidana. Adagi aina mathang nga launabada tawrasi haidana hainakiban. Adugi matungda aina nga leirakpa matamda. Adugi nupido thoglakidre. Aduga matam kuirabagi matungda. Ngasido itha thajadana thoramba. Aduda kaitawraba. Aduda nga haksunoktana wari sari. Nupiduna kuina thoglaktabagi wari sulirap. Adabu kamaina aina lirakano na haigan. Aduga mamangda leihauba sel aduga kuimanbaduda nga lauba matamda yamna taraga pirakpa. Aduga masi nupisina kadomdagino leiraga leirame. Aduga maram chadana khanaba holaibani. Maduda aina sawningdana nasakto thirabanina migi nupi phajaba ubada nabuk phattana khanjinbado haina hairure sawningangtana. Laija sauna. Nupi amagabu hekta noktana khedana wari saba yabra. Nate, makhoi tamodo nupi khudingna liba wari gase loina tagadawribra ba. Aisu loina khangbajani khangaba. Aina chingnariba se chummi. Makhoi tamona hongliba mayam se kuirabani. Ibani khanaba khudingisu nupi atombi thirani haiduna adu tawrani ada tawrani haiduna aingonda yeningde am haidaine. Ado haujikti loina asengba oiredana. Tasengna nupi atombi thiningbagi oiraga leirami. Hai. Madudi nangna hana palakpagi haiba natro. Aina hana palasu. Makhoi tamodo asengbagi thiningraga leirami. Masana ngangthokibadudi kemta khandaba. Aduga aingonda pungtaida taisinaba. Haujipu tamona nupi amamu thiba matamlo. Nate pakhanglaba tamo sibu. Phanakana khatnarabasu chainarabasu asumna hekta tawbasibu haunabro. Pharabasu phatrabasu ne nacha nupi se leisabi pharaba. Mayu makai panba yaraba matam. Matam sida makhoi tamona asumna tawba matamlo. Hai, aina tawdaba thabaktane kit amduna ngangkano. Aina kamaina nupi koidorigi ha. Mina taraga aisi oktaba nupani khankhini ko. Asengba haibada sawpham thokti khangaba. Sumaina wakhal olakadaba ahenba pamakadaba oirabadi. Na thamoi warakpa ngamoidaba oiragadi. Aibu kaidobagi luhongduna lobirami bano. Ai leiruyi. Makhoi tamoga punsi chuba leiminaba ngamoi. Na thamoi sengdaba nangi nakta leiraga kaidona doino. Leiruyi. Icha nupisu thamo. Aina puduna chatlagani. Ipamda leirugi. Nungaina leirugi. Icha nupise sida thanamagane. Nupi atombiduna otpigani ba. Makhoi tamodine nupi atombi phajabido yumsida pusinbiro aduga nungaina leibi horo. Ngaga sikadai. Laija nga du lauduna sumangda laktana langduna. Sigumba ngaga se chabigadaba manbo. Yumsida thongba yaro. Makhoi tamona chaninglagana nupi duga puna thongaga chaminarucho. Yumsida dine chaba suga yaro. Ngasine ai sum saurani ko. Aina tawsu tawdaba wasida sum harise kariginoba. Ha, kodkodana ngangise kariginoba. Tamogi mit yengna yengdane irang tawi tawdi haibase loina khangbajani khangaba. Chakhiniye. Wado hairaga laija imungda sauna changki. Karino khangdeda masi nupisina tawrisi. Hai, khajik tagi nakhoi tasengna kainaba haibado oikhini ko noi. Ima, ai mana haise tawdimi mana lana pakhanda khali. Tasengna nang tawdi tawde ko. Hoiba ima, ai tasengna tawde. Hek tawraba. Ima, ai imagi pap mayamne yomduna sijakhragi. Icha leisabi pharaba icha chawraba aina kamaina dumai tawdoi.
ꯑꯗꯨꯒ ꯅꯆꯥꯒꯤ ꯊꯃꯣꯏꯗꯤ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ. ꯅꯆꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯊꯔꯣ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤꯌꯦ. ꯑꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯗꯣ ꯑꯝꯇ ꯊꯦꯝꯖꯤꯜꯂꯨꯆꯣ. ꯍꯣꯏ ꯑꯕꯣ. ꯂꯥꯡꯂꯦꯟ ꯏꯃꯨꯡ ꯆꯪꯈꯤ ꯊꯔꯣ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ. ꯌꯦꯡꯉꯣꯏ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯔꯒ ꯁꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯍꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ. ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ. ꯑꯗꯨꯝ ꯑꯅꯝꯕ ꯃꯇꯝꯗ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯒꯤꯁꯨ ꯊꯑꯣꯏꯅ ꯁꯥꯎꯅꯗꯨꯅ ꯈꯠꯅꯕ ꯉꯝꯃꯤ. ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯀꯟꯅ ꯀꯟꯅ ꯍꯥꯏꯅꯕ, ꯃꯔꯝ ꯆꯥꯗꯅ ꯈꯠꯅꯕ, ꯃꯁꯤꯅꯅꯦ ꯅꯈꯣꯏꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ. ꯏꯕꯨꯡꯉꯣ ꯃꯁꯤ ꯐꯠꯇꯦꯅꯦꯍꯦ. ꯋꯥꯈꯜꯗꯣ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯨ. ꯁꯥꯎꯅꯕꯁꯤꯅ ꯑꯐꯕ ꯑꯃꯠꯇ ꯄꯨꯔꯛꯑꯣꯏ. ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯄꯨꯔꯛꯀꯗꯕ. ꯅꯇꯩ ꯅꯅꯥꯎꯅꯤ ꯈꯟꯅꯒꯗꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯨꯗꯤ ꯌꯥꯗꯦ, ꯍꯦꯃꯜꯂꯤ. ꯍꯧꯖꯤꯛ ꯀꯥꯏꯅꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ. ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯇꯧ. ꯑꯃꯅ ꯅꯪꯒꯤ ꯅꯨꯄꯤ, ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥ. ꯌꯦꯛꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤ. ꯑꯧ ꯍꯣꯏ ꯃꯥ. ꯑꯗꯣ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯃꯨꯛꯇꯅ ꯂꯩꯒꯅꯨ. ꯅꯨꯄꯥꯅꯦ ꯍꯥꯏꯗꯅ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯤꯁꯦ ꯅꯪꯕు ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯛꯄꯒꯤ, ꯈꯝꯕꯟꯖꯕꯒꯤ ꯄꯥꯈꯠꯆꯕꯒꯤꯅꯤ. ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤ ꯇꯧꯔꯛꯀꯗ꯭ꯔꯥ, ꯇꯧꯔꯤꯕꯔꯥ ꯍꯥꯏꯗꯅ. ꯃꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯇꯧꯕ ꯅꯠꯇꯦ. ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯁꯥꯎꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯅꯕ ꯃꯑꯣꯡꯗ ꯈꯨꯝꯕꯗꯣ ꯇꯧꯔꯨꯔꯅꯨ. ꯑꯗꯨꯅ ꯅꯪꯅ खरा थेमजिनबिरुरो. नंगना फजने थेमजिनद्रबदिने ngasigi sukpha phararoi. सोइदना मपाम यौखिबा तारे. मपाम हेक यौखिबदा वा यामना यामनारकनी. कैसु नतबदने यामनाने पाकथोक चाकथोकपदो इमा पामदे. इमा अदुनने चलो नोइगी मुखाइनबी थेकटनबी अंगम तानबीदो नाकंदा थमख्रगा अमुक्ता नंगी नुपीसे थेमुचो. थौबसु खरा तपथरे. ममाना हाइरिबसि चुमले खलदुना होय इमा अइना मौ नुपीसे थेमुखिगे. वादो हाइरगा थौबा मागी नुपी थेमदुना इमुंगदा चंखिरमे. थरो सोर अमा सांगना होंतोक्तुना हा वाय अमा संगिदा. थरो सुमांगदा कुमथरक्तुना तादुना लैरिबा ngaदुदा येंगलगा मसी चाबा याररोय. मसी हेक चाबदा इमौ नुपीसे सावबा सुपा फरर. अदुना चादबना फरन. मसे लंथोकपसु पामु मिंगोंदा पिथोकपसु पामु कमाय तौनी. थरो वाखल खंदुना लै. मसे चावसु चाव. अदुना अखोई पोफम मचादुदा पुरगा ngayon biga ona thuragi masina pharani. Wado hairaga tharo ngado puraga thokre. Sindoknaba onthoknaba haiduna somda su thauba mana tapthaduna phajana ningthina haijaduna thembada kidi laija masu mage asawbadu khara khajikti taptharake. Asawbadu khara khajikti phare. Aduna numidangdu tharo mana sindokluba nga adu thongduna charami. Ngasai khatnabadugi maramdu kaisu puthoknaramde.